MOREH पुलिस की SDPO Chingtham Anandakumar Hatpada Chenaba Shing Leingakna Ahakpa Cheirak Piyu HAINA demand TOUBAGA LOINANA LEIKHIDRABA Chingtham Anandakumar की MAPHAMDA IKAI KHUMMABA UTTUNA AWABA PHONGDOKKHRE ngarang numidang Kakching district ki manung channa leiba Suknu bazar da Suknu amadi Suknu gi akoibida leiba miyamna LEIKHIDRABA gi MAPHAMDA IKAI KHUMMABA utpa ki thauram ama pangthokre thauram adu ki saruk ama oina mihat adu yaningnaba phongdoktuna mairagi human chain semaga loinana mairagi khongchat ama suchatke mairagi khongchat aduda Manipurani thokpa yaroi long live Manipur kuki narco terrorist maru fangna muthatkadabani haiba kholau kaya su lauke khongchat aduda saruk yakibi maira paibi nupi amana hai Manipur da thokliba irang ase Manipur thugaina bahonariba chin kuki narco terrorist singna thokhanbani haiba Leingakna khanglaba fawba makhogi mathakta haujik fawba karisu tawduna leiriba karigino haujik oiriba fibam asida karamna tangdu leitaba leire hairibano chin kuki narco terrorist na chatharakliba lan asi tha taruk mapung farakle chin da tangdu leitaba lakle haibagi mahutta thabakno oina utpiro haina mahakna phongdokhe mairagi khongchat aduna leikhidrabagi thawaina mapugi mafamda ingna chikna leirunaba thawni khibaga loinana mihat adubu akan mamongda yaninglaba phongdokhe